Vote Khombada Congress ki asoi angam PUTHOKLAGA vote khombagi mahuta chahi tarasita Modi Leingakna kari karamba mayek thokpa thabak sing tawkhrabagi haibagi report card ama semlaga miyamdagi vote Khombana Henna Leibak Macha Tagani HAINA ukhrugi HANNAGI MLA OIRAMBA ALFRED Kangam Atharna PHONGDORAKLI Wafam basing asi BTRota Leiba MPCC office ta pangthokiba paugi mifam amada mahakna haikibani mahakna hai handa Congress party ge luchingba Rahul Gandhi na sathariba nyaya yatra gi khongchada si naharo singi oina yamna maru oiba khongchada mani khongchada sina Leibak asigi youth singda yamna machang oiba paujel ama piri BJP na luchingba Leingak asina chahi tara Leingak pairakpa asida tawgani haina wasakiba thabak thoram sing chahi khudingi naha crore ani thabak pigani haina haikiba adu ngasidi kadomda chatkrabage mi amabu nongma phadok apangba sikibadi yai adubu numit khudingi apangba sibadi khara luna thokani haibasi BJP Leingakna khangjinbada kanagani bot mamangda miyamda wasakiba wafam sing bot loibada kawkrabra Leingak ki mathau asi miyam gi yaifanaba thabak tawbani adubu BJP na luchingba Leingak asida Congress kulaga wangangba Congress party gi asoi angam thiraga wangangba asina Leingak asigi khwaidagi pamjaba thabak oiduna leirei Congress party gi su award pa ASHOIBA kya ama leiramba yai adubu naga singna BJP Leingak asida su report card ama lobiyo Leibak amada ahongba ama purakpa haibasi naharo singi makuta lei naharo sing wahang hangba tamsi wahang hangdana achumba khangba ngamloi achumba karino khangdana waref loba ngamloi maram asina Leingak to wahang hangba tamlasi haina mahang haiki religion amada shi to bashi nyai haibashi pochi yam important oiraga nahana achumdu karino haina thibana trati pochi oiraro haibagi shi Congress party ne yam luna justice for youth haibashi mangada thak mangada purakpani she every single assurance except bhaichara thugai biba adugu naktaba potuda anything that will empower this nation and the youth of our nation as well of this state ama photo bide tawdabu potuda tawre na false narrative pibashidi print and electronic media gi ichine now shingshida genuine appeal ne it is your profession you are sworn to be the fourth pillar of our society phajana amrak tobio search your hearts aduga chume heba tardi sarkar na heba adun tawjashno Manipur ke present situation che afaba chumadu leramba tardi shi oirakkedro